Lakhipuronline puthokchaba Jungi tang 13 thangje numit ki Khomjinba Pao tabirasi. Ahanbada maroi Pao. Khelo India Youth Games ta saru yaduna mai paklakraba Assam gi thang-ta gi sanaroi sing amadi official singbo Barak Tampak ki mafam da haraute yamna okre. Metric parikha da mark wangna mai paklakpada haraute yam phongdokpagi pau makhatana lakli. Kunithoi suba aramam somanendro leikhitabagi thoram ampalna silangduna ngarang pangthokre. Amasung Jiribam district ta oiriba lambi ki phibam gi matangda khunja singna penadre. Haujik mapungoi pau tabirase. Haryana gi Panchkula da handakta Jungi tang 3 dagi chathakiba Khelo India Youth Games 2021 da thang-ta da Assam gi mingchet porakraba Lakhipur gi sanaroi singbo thang-ta Association Administrative Office Lakhipur Khumanna Fulartol da narang taramna okre. Fulartol da oklaba matung Lakhipur phauba dhun bel jaiduna sanaroi singa loinana miyam gi khongchat chatki. Lakhipur lenlaikai da Benison English School gi mage dagi oja sing amadi bhairoi singna harau tayamna okhi. Sanaroi singbu okpagi thoram asida association asigi official amadi atei maru oiba miyo kaya su saru yakhi. Panbajai Khelo India Youth Games asida Assam thang-ta Association gi sanaroi singna punna medal nipal laurakhi. Laisram Raja Sipsagarna gold ama laurakhi. Aduga Rahul Kumar Chauhan Hojai Taurem Elina Sonai Kalibari Ingudam Yaikomba Lakhipur Khuman Urmila Sharma Kamranga Masung Monali Gogoi Sipsagarna silver medal amamam lauki. Aduga Maibam Santamani Sonai Mongolpur amasung Ngariambam Suraj Lakhipur Khumanna bronze medal amamam gasu punna medal nipan lauki. Thoramda team manager W Binoy Kumar amadi team coach NG Osini Kumarna handaki khongchat asida Assam Sarkar gi sana khonabaga mari leinaba miyoi singna yamna ningthina makhoi gi team asibu mateng pangbirakpagi damak Assam lenga ki mafamda thagat phongdorakhi. Halakpaga mayam sangna okibase ai yam thina nungaijai haraujai pungninga aduga loinana amuna nungaijabadi akhoi kano Bharat Sarkarna amadi Assam Sarkarna loinana akhoi nuksiriba akhoi thang-ta Federation of India President ju ibiriba Oja Prem Kumar na mani tha duna loina biduna akhoi thang-ta je hani ipai punatagi leijaragliba thang-ta asibu Khelo India Khelo da game event ama oina johon biduna akhoi thang-ta asibu masak takpa ngamni base asibu yamna nungaije akhoi gi maitai gi oiba traditional indigenous adugumba martial art makhal gi thang-ta asi aikona sports ta onthoga malem gi sanabungda ukhatpa ngamna bani haiduna kona biriba akhoi gi hojik leiriba akhoi grand master Thuidrom Prem Kumar bu nungsing yaraga handaki Khelo India da akhoi gi thang-ta asi changba phangjaba sidi akhoi gi sam thina layo phaba akhoi gi mitai samas khakta gi sunataba Bharat pumbagi oina traditional game amana indigenous martial art amana Khelo India da changba phangba sidi akhoi gi Manipur khaktagi nate Manipur dagi horopani hargasu akhoi gi Bharat pumbagi oina di yamna matik magul leiraba adugumba mafam amakha akoina phangjabani accommodation mayam Assam Sarkar na pi hariba asigi mathakta sum Khelo India hari Panchkula hariba adugumba mafam jo sanabungdura amu kayam thina koi thamoida penjagi habda hauji uchi Assam Sarkar gi sports and youth affairs ki director oriba masamak thang-ta asiga hariba sports sanabungsida thang-ta gi sanabungsida masamang lengaga akhoi angang singa encourage thona piramba Kasar District Thang-ta Association na sinduna Silchar DS gi mamangda Khelo India Youth Games saru yaruba sanaroi sing team manager amasung team coach bu taramna okre. Thoramasida Kasar District Thang-ta Association gi president KH Budhachandra, secretary Rajeshwar, vice president H Bishojit, joint secretary A Bikramjit, treasurer Abdul Matlib, Purnendu Das, state joint secretary Krira Bharati, Pinku Ranjan Pal, secretary district Krira Bharati, Syamol Kumar, secretary Sonai Thang-ta Academy, H Ranjit Singh, O Nilu Singh amasung Sonai Kalibari gi Mairagi president
secretary amasung member singna taram nokpagi thorom aduda saruk yaki. thang-ta Martial Arts and Cultural Association Sonaina Sinduna Mari Suba Khelo India Youth Games ta silver medal phanglakrabi Taurem Alinabu okpagi thoromama Sonaida chinglemna pangthokre. Thoramda Sonai town gi school sing mingoina pallabada Holy Light English School, Sonai Jubati Singha Manipuri High School, Sonai NGHS School, Asina Chingba School Singi Mahiroi Sing Amadi Oja Singna Sarugyaki. Taramna okpagi thoramasida association asigi president KH Buddhachandra, academic coach Medina Singha, advisor Y Manikanta, general secretary L Syamol Kumar Singh, joint secretary A Bikramjit Singha, O Nilu Singha, H Ranjit Singha, H Santi Singha, H Biswajit amasung academy asigi maroiba miyoi sing Satra Singh amasung Sonai Kalibari gi Mairagi Ima Iben Singh su sarujaki. Khelo India Youth Games 2021 da thang-ta da silver medal phanglakrabi Sonai gi Taurem Elina amasung bronze medal phanglakraba Maibam Santomanibu TMC gi luchingba Dr. Maimom Santi Kumar na taramna okhiba kalinana masana sida tengbang khiba coach Sonai thang-ta association gi thaububa sing amadi M Bisanta Singbo thagat pa phangdokhi. Mongolpur Maya Paibinasu Khelo India Youth Games ki thang-ta da saruk yaduna masana sida bronze medal lawrakraba Maibam Santamanibu taram nokre. Guru Mayum Haridas ki mandopta Thokchom Debena Tharomapu oiduna taram nokpagi tharomadu pangthokhi. Silver medal lawrakraba Urmila Sarmabu All Assam Meitei Huen Langlon thang-ta Association Kamrangana harau tayam nokpagi tharomamasu pangthokre. Handaki metric parikha da mark wangna phanglakpada harau tayamba phongdokpagi pau makhatana lakli. Chahi asigi sebana loba SSLC exam da Lakhipur subdivision gi manung chanbada Singerbon part 4 Dulugram da leiba Royal Public School gi mahiroi mapanna parikha phamkibada mapanmak first division da pass tawrakhi. Mahiroi tarukna star mark phangki letter masingna 13 ni. Mahisang asigi pass percentage chama da chama oirakpada school asigi principal Sadiq Ahmad loinana teaching amadi non teaching staff singna harau tayamba phangdoragli. Kunithoi suba arambam somorendro laikhidabagi thorom ngarang pangthokre. Assam Manipuri Maira Paibi Apunbalup Ampal Mayai loisangna sinkiba thorom aduda Ampal gi president Thangjam Sanathoi Nausekpam Thabalai Devi Thangjam Brojen President Maipana Dais Tapamki Tauramga Mari Lenana Laurembam Champapatina Arambam Somorendro gi punsi amadi Thauna Laina Lebaki Damak Pangthoki Bathavak Thoram Singi Matangda Wangangki Thauramda Mina Kumari Sujalata Ibem Tomina Chingba Mio Singsu Sarukjaki. Maharashtra gi Pune da Army Sports Institute ta tamnabagi damak Kasar Tolan Kungi Nupa Macha Fencing Sanaroi Ahum TH Brajachan T Malemganba Amadi K Obhoi Makhoi Ahumbo Arang Pune gi damak Tolan Kundagi BDP Tolan Kuna Lamthakre Hairi Panbayai Hairiba Sports Academy asida Archery, Athletics, Boxing, Diving, Wrestling, Fencing amadi Weightlifting na chingba tongan ma masana taret asida tabitak piri. Jiribam district ki maruoiba helipad district hospital Ningsingkhul amadi Bidanagar Harinagar gi lambi asi matam kaya gi mamangdagi sembinaba haijaduna haklabasu masi phauba mari lainaba authority singna sembidaba asida khunja singna penadre
हाइरिबा लंबी असि था सिगी तांग कुन फावबगी मनुंगदा सेंबिद्रबदी लंबी थिंजनबा यावना खोंजंग कायामरम चंगसिलगनि हाइना खुंजा सिंगना पाउमी सिंगदा फोंदोरखी लंबी की फिबम असिगी मतंगदा हरिनगर की मैरा पाइबी तखेलंबम मुक्ता खोंबी देबिना असुमना फोंदोरखी अखोगी हरिनगर की लंबी जाथोन हरिनगर अदगी निचिंगखुन अगलापु विद्यानगर फाउरिबा लंबी से ngasi ama bau chatpa yadre angang sing school kabada government gi school kabada khangau takhalaga khungup tongaga chatpa bau yadada angang sing school chatre asi gi maram oiradana hauji harinagar hairiba lam khara chida lairiba khun khara chida lairiba nupi puna hauраktana akhoi lambi se government na immediately matam kaktana moina chembi bagi response ma lobidragadi हाइबा अखोई खुंजागी नुपी सिंगसिना हेलीपैड ताबा हॉस्पिटल ताबा लंबी सिंगसे अखोई अथुबा मतुंदा थिंजलगनी सरुक याखिबा हरिनगर मंगाल क्लब की प्रेसिडेंट चिंगलेम्बा खुमन्ना लंबी की फिबम असिदा खुंजा सिंगना पेनतबगी मतंगदा सुमना फोंदोखी जिरीबांगी नेशनल हाईवे 37 दगिनो विद्यानगर फावरगा हरिनगर अमदी उजाथोल फावरिबा लंबी अदुनी लंबी असिदा तोगी जिरीबांगी ओइबा स्पोर्ट्स कॉम्प्लेक्स हेलीपैड सर्विस अदुगा हॉस्पिटल ना चिंबा मरु ओइबा मफम कया लैबना अखोई लंबी असिगी फिबम असि अदुकी मचिक फलक्तबा असिदा लैकाई सिदा लैरिबा खुंजा सिंगना पेलक्तबदगी ngasi पालिबा सरकार असिदा अखोई खोलाउ कया ममांगदगी हन्ना लाउजगबसु हौजिक फावबदा अदुगा मरी लैनाना थबक अमता पाइखत पिरक्तबसि अखोई अदुकी मतिक नुवाइतब फावी अदुगा लंबी असि नोंग चुबा मतमदा अखोई खुंजा खुंगंग असिदा लैबा छात्र छात्री नोंगगी सुरगा चारिबा इमा इबेल सिंगना चटपदा खु जौना पुथाब मफम कया यावना अखोई जामना खुदोंग चादबा मायोंगनरे अदुना हारिबा लंबी असि अथुबा मतमदा ngasi हौरगा नुमित 20 भोगी मनुंग सेमी दबा तारगदी अखोइना लंबी असिगा मरी लेनाना अखोई अकनबा एक्शन कया लखचरगनी अरोइबदा मरोइबा पाव अमुखन्ना खेलो इंडिया यूथ गेम्स सरु यादुना माइपाकलख्रबा आसाम की thang-ta की सानरोइ सिंह अमदी ऑफिशियल सिंहबो बराक तंपाक की मफम मफमदा हराउतेयम होख्रे मैट्रिक परीक्षा दा मार्क वांगना माइपाकलखपदा हराउतेयम फोंदोकपगी पाव मखाताना लाकली कुन्निथोइ सुबा आरामम सोमरेंद्र लैखितबगी थौरम अम्पालना सिलांगदुना ngarang पांगथोख्रे अमसुंग जिरीबाम डिस्ट्रिक्ट ओइरिबा लंबी की फिबम की मतंगदा खुंजा सिंगना पेनद्रे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।